ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯩꯇꯩ ꯂꯥꯏꯔꯤꯛꯇ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯆꯍꯤ ꯈꯪꯗꯕꯅ ꯂꯥꯟꯅ ꯔꯦꯀꯣꯔꯗ ꯇꯧꯁꯤꯜꯂꯝꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯔꯣꯜꯗ ꯑꯆꯧꯕ ꯑꯋꯥꯕ ꯂꯥꯏꯕꯛ ꯊꯤꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯈꯪꯕꯁꯤꯡꯅ ꯐꯤꯔꯣꯜ ꯇꯔꯦꯠꯅ ꯐꯤꯖꯨꯝ ꯊꯥꯗꯨꯅ ꯑꯆꯨꯝꯕ ꯊꯤꯗꯣꯔꯛꯄ ꯃꯇꯝꯁꯨ ꯌꯧꯔꯦ ꯍꯥꯏꯅ ꯃꯣꯠ ꯄꯤꯔꯤ꯫ ꯑꯀꯣꯝꯂꯨꯞ ꯑꯃꯗꯤ MNF ꯑꯅꯤꯅ ꯋꯥꯍꯦꯡ ꯈꯨꯃꯟ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯗ ꯏꯔꯛꯈꯤꯕ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯁꯤꯟꯗꯝ ꯁꯪꯂꯦꯟ ꯑꯁꯤꯅ ꯁꯦꯡꯗꯣꯛꯂꯗꯨꯅ ꯋꯥꯍꯦꯡ ꯈꯨꯃꯟ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯏꯅꯥꯠ ꯆꯠꯄ ꯊꯧꯃꯤꯁꯤꯡꯅ ꯁꯣꯛ 1970 ꯍꯨꯝꯐꯨꯇꯔꯥꯃꯥꯊꯣꯏꯗ ꯄꯨꯌꯥ ꯄꯥꯈꯤꯕ ꯀꯌꯥ ꯀꯧꯗꯨꯅ ꯃꯩꯇꯩ ꯏꯅꯥꯠ ꯆꯥꯎꯈꯠꯍꯟꯅꯕ ꯈꯟꯅ ꯅꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯄꯨꯌꯥ ꯄꯥꯈꯤꯕꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯚꯖꯟ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯒꯤ ꯈꯨꯏ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯩꯇꯩꯒꯤ ꯂꯥꯏꯔꯤꯛ ꯃꯥꯡꯍꯟꯈꯤꯕꯁꯦ 1932ꯒꯤ ꯑꯣꯛꯇꯣꯕꯔ 5 ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯪꯂꯥ ꯎꯇ꯭ꯔ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯩꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯏꯅꯥꯠꯄꯨ ꯀꯟꯕ ꯄꯥꯝꯕ ꯅꯨꯡꯁꯤꯖꯔꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯣꯛ 1972ꯒꯤ ꯑꯣꯛꯇꯣꯕꯔ 23 ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯩꯇꯩ ꯂꯥꯏꯔꯤꯛ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯂꯩꯃꯥꯏꯗ ꯍꯩ ꯂꯩ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯍꯧꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯅ ꯃꯣꯠ ꯀꯌꯥ ꯄꯤꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯝꯕꯒ ꯂꯣꯏꯅꯅ ꯋꯥꯍꯦꯡ ꯈꯨꯃꯟ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟꯒꯤ ꯑꯣꯏꯅꯗꯤ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯕ ꯁꯣꯛ 1932ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ 5 ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯋꯥꯟ ꯑꯁꯦ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯨꯃꯤꯠ ꯊꯕꯥꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟ ꯋꯥꯍꯪ ꯈꯨꯃꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯠ ꯊꯧꯅꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯛ 1932ꯒꯤ ꯑꯣꯛꯇꯣꯕꯔ 5 ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯁꯣꯛ 2018 ꯑꯃꯗꯤ 2013ꯒꯤ ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯕꯥꯟ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯃꯤꯌꯥꯝ ꯈꯪꯅ ꯃꯩꯇꯩ ꯂꯥꯏꯔꯤꯛ ꯃꯥꯡꯍꯟꯈꯤꯕ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯑꯃꯝꯕ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯀꯧꯗꯨꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯧꯅꯥ ꯂꯩꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯩꯇꯩ ꯃꯆꯥ ꯀꯌꯥ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯉꯝꯕ ꯑꯔꯪꯕ ꯁꯉꯥꯏ ꯁꯦꯜꯒꯨꯝꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯀꯌꯥ ꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯈꯪꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯅ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯗ ꯈꯪꯗꯣꯛꯃꯤꯟꯅꯔꯒ ꯈꯣꯡꯐꯝ ꯑꯃꯠꯇ ꯑꯣꯏꯅ ꯆꯦꯠꯅ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯃꯦꯔꯥꯒꯤ 18ꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯗꯝ ꯁꯪꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯂꯥꯜꯂꯦ ꯈꯪꯂꯕ ꯃꯤꯀꯨꯞꯇ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯆꯨꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯂꯣꯏꯅꯅ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯥꯊꯩꯔꯒ ꯃꯤꯆꯪ ꯈꯣꯝꯅꯕꯒꯤ ꯊꯧꯑꯣꯡ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯃꯣꯠ ꯄꯤꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯆꯍꯤ ꯃꯇꯝ ꯂꯥꯟꯅ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯠ ꯄꯤꯔꯤ꯫ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯌꯥꯗ ꯑꯌꯦꯠ ꯑꯀꯥꯏ ꯆꯃꯝꯅꯕ ꯊꯣꯛꯍꯜꯂꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯅ ꯈꯣꯡꯐꯝ ꯑꯃꯠꯇ ꯑꯣꯏꯅ ꯑꯔꯥꯟꯕ ꯂꯥꯏꯔꯤꯛ ꯈꯟꯗꯣꯛꯂꯒ ꯑꯐꯕ ꯂꯥꯏꯔꯤꯛ ꯊꯤꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯡꯕ ꯎꯅꯥ ꯎꯞꯁꯤꯟꯕ ꯑꯎꯞꯄ ꯎꯅꯥ ꯂꯣꯡꯊꯣꯛꯇꯨꯅ ꯊꯤꯔꯛꯄ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯁꯤꯡꯅꯗꯨꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯃꯑꯣꯡꯗ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯄꯥꯎꯆꯦꯒꯤ ꯊꯣꯡꯗ ꯍꯨꯟꯅꯔꯛꯄ ꯑꯁꯤꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯆꯦꯔꯣꯜꯁꯤꯅ ꯑꯔꯣꯏꯕꯗ ꯊꯝꯂꯛꯂꯤ ꯍꯥꯏꯅ ꯆꯩꯆꯠ 9 ꯊꯥ 18 ꯏꯪ ꯁꯣꯛ 2013 ꯀꯨꯝꯖꯥꯒꯤ ꯍꯤꯌꯥꯡꯒꯩꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯚꯣꯂꯨꯝ
तरग अमदी यांखै निपानगी लमाई मरीदा हाइरे पुया सिंह मई थाखिबगी अकक्नब नुमितसिंग लेंगदना लेरमगनी सैचत तरेत हियांगैगी तरग निपानबा इराई नुमितकी संगाई एक्सप्रेस की बोलुम तरग अमदी यांखैगी तरेत की लमाई अन्नीगी वारोल मालेमगी थाकता मरोमदुम हिंगजब याब फुरुपसिंगी मनुंगदा अमा ओइरिबा मरोमदुम हिंगनबगी चतना कांगलोन सुना लेजबा मसागी हौरक वारी लेजबा फुरुपसिंगी मनुंगदा मैतै हाइब फुरुप असिसु अमनी मैतै हाइब फुरुप असे मुतखिनबा अमदी मरोमदुम मनिंग तमना हिंगजब ngamdanaba थौरांगसिंगी मनुंगदा पुया सिंह मई थाखिबा असिनसु अचौब मरम अमनी हाइना पोइरै इपानाथ इपुनाथ खोंगुल लिबा लोब इम्फाल ईस्टना चेरोल अमा फोंदोरकपगा लोइनना मैतै हाइब फुरुप असिगी कांखुल मुतखिनबा हौरफम खंगदनबा मपुंग ओइना अरिबा पुया सिंहबु खोंगुतुना मई थादुना मांहनखिबनी असुमना मोट पीरी हाइरिबा पुया सिंह असि मई थाखिबना मरम ओइदुना ngasi mirol sina kangaunaribani amadi sayetnaribani amaga asumbani aranbani yetnaribani masin manaw I masel gi marakta khatna sainaba I tananaba thang satnanaba aikhoi masel hatnanaba amadi aikhoi masel gi marakta sayetnanabagi lal kya thoannaba hotnaduna ariba ipa ipugi hi yai selaba thawai gumba puya larising mai thakibani haibasa aikhoi kauritabani aikhoi masel hunaduna leirabadi puya larik mai thakibasingi apambada aikhoi mateng pangbu oina thoklagani maram aduna puya larik sing mai thakibana aikhoi gi furup asina khunai asida piriba awaba khudongthiba mo irakni maram aduna furup asigi saktam sigi matangda puya larik sing mai thakibagi thauram sinsinduna ngasigi mirol asina khangunaba खतना नैनबीफम थोई हाइना वाखलोल पीरी पुया सिंह मई थाखिबगी अकक्नब नुमितसिंग लेंगदन लेजरमगनी नोंमा सोइदना अचुंबा थोक्चरकनी अदुबु हौजिक अखोइना फंगहौरिबा अवाबा सिथेंसिंग असिगी मतंगदा ngasiगी मिरोल अमदी तुंगी मिरोल कयाना मयेक सेंगना खंगजहोबा ngamlabadi पुया लारिक्सिंग असे मई थाखिबगी निंगसिंग थौरमसिंग सही सुप्पा लमदम असिगी मफम सिनबा थुंगना पांगथोकपा तंगाई फदि हाइरि ngasiगी मिरोलना थमोइदा फारोकलिबा सैना असे येंगलगा इकोप अमदी MNF ना सही 53 सुपना पुया मई थाखिबगी निंगसिंग थौरम पांगथोकतुना लाकनि थौरम असे मखोइ खक्तगी नते लमदम सिदा लेरिबा मतम अमदा सिंग अमदी तम हाइदुना खाइदोक पिरमलबा फुरुपसा येलहोमी अखोइ पुनमकिसु थौदांग लै मरम अदुना लमदम सिदा लेमिनरिबा फुरुपसा खुदिमक सोक 2015 गी जनवरी 19 दा इकोप अमदी MNF na sinduna pangthokadoriba puya larik mai thabagi ningsing thoram asida saruk yabiyu amadi thoram sida poirei ipanat ipunat khongul liba lupnasu angamba thodang lauduna saruk yagani haiba mod piri asumna saijat taret tha 13 sok 2013 kumza hiangai thagi 13 ni panba irai numit ki ayuki pauzel sangai express ki lamai ani bolum 13 amadi yankhai teretagi lokhatjabani aranba puwari di yumpham oiraga miyambu lanna lamjing loisi asi haina mingthonba warol gi mateng lawjakhibaduna saichat manga tha 13 ingsok 2019 kumza hiangai thagi 13 ba yumsakaisinumit ayuki pauzel sangai express ki lamai ani bolum 13 yankhai manga da asumna nainari aranba puwari da yumpham oiraga pangthokpa thoramda kanglei lebak wathok oihannaba singenu amadi isam samjaba kanglei miyambu themlaga amadi makhal kyagi pambai siznaraga aranba maikei da singduna puri basidagi section bihausi haina South East Asia Cultural Organization SICO kanglei pakna appeal tarokle